Chief Minister Amadi Kukijo Council anigi marakta sanakiba wari kanglup anigi marakta thajanaba puraknabagi ahanba khongthangni IDP simbu magi mayumda hanjinhanaba hotnabada mathau tariba asi kanglup anigi marakta leiriba thajanaba simbu hanjinhanbani haina Chief Minister Yumnam Khemchana phongdokre state asida kumja English nikunggo humdoi me ahumdagi haurakhiba irange matung ahanba ona Chief Minister Amadi Kukijo Council gi makhada leiriba tongan kuki furup nipan gi luchingba yauna Guwahati gi mafam amada closed door meeting pangthokluraba matung ngasi Imphal da thunglakhi bagalonina khumalampa kabolai da leba interstate bus terminal ISBT da chathaki ba yangsen khongchata pawmisinga unabada Chief Minister na hai IDP singbu magi mayumda hanjinaba hotnabada mathau tariba ase kanglup anigi marakta leiriba thajanaba singbu hanbani IDP singna mayumda hanjinba pami adum oinamak kayam kuina security na makhoibu ngaktuna leigani maramasina thokriba irang singbu kauthungaduna thajanaba ama puraktuna ching update tam animaki IDP sing Jingnaba laitana mayumda hanjenduna leiba yanaba lambi ama semnaba paikhatpa khongthang ama oina sanakhiba warini amade haukhiba chahi singda amukta wari sanasi yadraba tungda yarakpa haibasi afaba khudam amani haike lonana haujik oirakliba phibam asida haukhiba matamgi nungnangnaba nungaindaba puthoknabagi mahut santi puraksi hairabadi ngakpiba amadi kauthoknaba changi amade pawmisingi wahangi pawkhumda Prime Minister Narendra Modi na Parliament da Manipur gi ngamkhai kaihaloi haina phongdokhraba wafamda amuk hana ngangnarubagi mathau tade lengaki oina buffer zone haiba laite tawbodabu thajanaba laitriba oibana sensitive oiba jagadi adumak leiri haba wafam sing phongdokhibaglodena chingi jagada leiriba nomai paiba sing Takthoknaba security ki section thorang sing paikhatli haina su makhata ke PWD department ki thomi sing yango Chief Minister gi ISBT gi yangsen khongchit ka marlina na state asigi governor na mafam asibu yangsinduna sijinaba yaba mawongda thamlaba matung matam gachunaba hena taru tanaba mafam ama oihennaba thorang paikhatnaba yangsinbani haba wafam sing so phongdokhe IDP leni ne amchi mafam sana Hanjingina होना पता ख्वाइदा की मारू इन्हें तरकार रेसी कम्युनिटी यानी कि मरक तलारी बा ट्रस्ट थाजन अदब पोतुने IDP की सिंगी एसोसिएशन है ताई अपन बार आई तो नहीं मोइसन थुना हनिंग बाई दुनी अदुबो सिंपल एन एग्जांपल मोरे से हंसलें खलसे मणिपुर की लेडी बस सिक्योरिटी सिंग तकी सेंट्रल फोर्स सिंग मोइने सुंगा आगे हिंदोरी रहा भारत की प्रधानमंत्री ने पार्लियामेंट में मणिपुर का भी यार हाई रपोनी तो आई आपका नहीं न तली Honestly go. भारत की प्रधानमंत्री ने मणिपुर काय होए मणिपुर इंटेक होने लेने हाई रहो पोतो दा अदो आई स्टेज दा ये वाली साहब दे नो आई तेना खाली